Yelhau hidak haina mingthonba traditional Manipuri aged old home remedies hai bahiramda numinini chupna jathakada hands-on training kam workshop hokre Manipur da su ngalingai matamda sizinaramba medicinal plant kaya mangsilakle haina horticulture and soil conservation ge director ke Devadatta Sarmana nungnang bawafam phongdokre workshop asi Imphal West district ke Mongsangai da leiba TS Paul Manipur Women's College da Henry Martin Institute International Center Research Interfaith Relation and Reconciliation HMI ge sponsor makada Happy Inkolna apunba maiba maibi furuka kutsumnaduna pangthokpane workshop adu hawdokpagi thawramadda director Devdatta makha taraduna state asida traditional knowledge amasung scientific method asi Punna chatminaba ngamlabadi senmitlon yauna hiram kayada kanaba oigani maram asina pangthokliba workshop asi hiram asida mahayanba workshop ama ohensi haike workshop manungda medicinal plants sing yauna sem saraba hidak sing yonba stall sing hangdoktuna yonnabagi mafam piri ekoi medicinal plant sector si ekoi Manipur gi oina yokhatpada hairiba ngasi tawiriba workshop sina ignite tawraga masina mai churaga anoba ihoba purakna afaba makalgi ekoi economy sangatpa ngamba aduga biodiversity da yamna mapung phana hengathanba ngamba aduga employment generation punamakta thabak piba ngamba aduga sector of ANC 2 days workshop se masi ekoi afaba outcome yam purposeful loiba meaningful loiba adugumba conclusion namaka loina masi recommendation yauna thopiraga ekoi gisu aina legislative department horticulture department gisu karim role laiba targadi patung tarikada adugi role choidana